ngasi maruiba pau pizari. Manipur University ki wathok athuba matamda loisillu haina chingi lamyaw na pak sana wakat khongsat chatkre. Manipur University ki geta khongchat chatliba singa University ki mahairoi singa chawna ungkhatna kre police na tear gas kapada mioi manga asopan nangle. Ain gi wang mada mitop changlakpa thingnana bagi matangda jiri bamda security meeting pangthokre. Amadi politician amana soibada lebak asi mangkhigadawri bani haina hanagi deputy chief minister oiramba gaikhangam na phongdokre. Khurumzari mireng tabiriba singbu taram nongsari pau sadokna pizari. Manipur University ki hauzik oiriba phibam asiga mari leinana ngasi tongan tongan ba mafam singda mioi kyana khongsat satpaga loinana wakat mifam satnari. Khongsat amadi wakat mifam asigi mapung oiba slogan di Manipur University khudakta hangdou University da rajniti tawganu satra ki punsi kansi satra ki khandaba oja sing University da gilauthou thika tawbu oja sing University da leihanganu satra saraga University da leiganu University dagi engineering cell lauthou RIMS dagi engineering cell lauthou BC in charge thabak tawhalu mara leiram labadi BC dandi PU sarkar na athubada yanaba puru academic atmosphere hanjin hallu mahai tampham sang singda rajniti tawganu aikhoi development pami haiba wafam sing yauri wakan mifam aduda satragi khandraba oja sing University dagi lauthou aikhoi santi amade saukhatpa pami haibana chingba placard ya sijanakhi. Khetrigaon Kendra dasu slogan asigi makhada mioi kyana khongsat satkre. Andro Khunjau Uchol Ngarian Muslim Huika Poel Khongjil Yaripok Tulihal Yaripok Laimanai Top Singtha Ningthaunai Yambem Changamdabi Nongbram Nongpok Kaithal Manbi amadi Moirang Purel dasu lamdam adongi miyamna wakan mifam sathaki wakan mifam aduda mahairoi singi punsi kallu MU da politics sanaganu maning tamna inquiry chathahalu haibana chingba cherol kya sijanakhi. Senapati District Students Association susinduna Senapati da mahairoi singi oiba achauba rally ama satkhe. Sarkar amadi mahairoi singa athubada yasinaba puraktuna mahairoi singi punsi kallu Manipur University ki wathok loisillu haina ngasi Yairipok Laimanai Thongkhongda wakan mifam sathakre. Bisnupur District ki mafam singda sumiyam na wakat khongsat chatke mini secretariat complex tagi hauduna Bisnupur Bazar fauraga amuk halaklaba matung miyam gi mifam ama supang thokhe University ki wathok khudakta yasinaduna mahiroi singi punsi kanbiu ban amadi blockade leitaba tangdu leitaba saukhatpa Manipur ama ohenbiu hairi. Manipur University ki wathok athuba matamda loisinanaba Tamelong District Headquarter dasu miyam na khongsat chatke Mini Stadium Tamelong dagi haukiba khongsat aduna DC office phawba satuna memorandum ama Manipur government ta yauhannaba ADM ki khuthangda pisinkhe. Tangkhul katamnaw saklong nasu tongan tongan balup singa khusam naduna Ukrul Headquarter da Manipur University khudakta hangdokna ba khongsat satke Dugrai Junction amasung Tangkhul Nagalong ground dagi haurakhiba khongsat aduna mini secretariat yauraba matung Manipur ki governor da pisin gadaba memorandum ama DC ki khuthangda sinakhe. TKS ki president AS Rangamna hauzik sathariba University ki khongjang asida mahiroi singda chawna akaiba pire masina mahiroi singi career mangba yabagi phibam yaure hairi. Tha ahum sujilaklaba phawba Manipur University ki wathok loisindabagi mayokta Kangpokpi District Headquarter da sumiyam na khongsat satke Kangpokpi Public Forum sinduna satkiba khongsat aduda Community Hall Kangpokpi dagi hauraga DC office phawba satke BC Pande mara leirabadi seirak PU VC in charge khudakta mathauda hanjin hallu haiba placard sing paikhe forum gi convener LM Khongsaina political parties singna mahai masingi lamda khut thingjil loidabani mafam ase sengna thamgadabani issue asina mahiroi kayagi punsi manggadawribani hairi. Zomi Students Federation ki meeting makhada Joint Students Body Churachandpur nasu MU gi wathok athuba matamda loisinanaba miyam gi khongsat chatke Lamka Public Ground dagi haukiba khongsat aduna Tuibongda DC office phawba chatuna Manipur gi Chief Minister yogadaba memorandum ama DC gi khuthangda pisinkhe issue ase athuba matamda loisinduna mahiroi singi punsi kanbiu hairi. Wangkhem Kendra gi oinasu tongan tongan mafam kyada miyam na wakat mifam Sathabaga loinana wakat khongjang kayasu changsinkhe Haukha Babu Bazar Sarangpat Maning Laikai Mamang Laikai Isang Khunau Wangkhem Yairipok Bazar na chingbada khongjang changsinkhe
थौबाल डिस्ट्रिक्ट की मफम कयादा सुमियामना वाकत मिफम अमदी वाकत खोंसत चतनखी खांगाबोक वांजिंग टेंथा हैरोक अमदी थौबाल केंद्र की तोंगान तोंगान बा मफम सिंगदगी लाक्तुना बासु ग्राउंड अमदी एसपी ऑफिस ममांग द खोंजंग चंगसिनखी मियामना डीसी ऑफिस ममांग फावब चलुरबा मतुंग बासु ग्राउंड दा मियामगी मिफम अमसु पांगथोखी All Kaching Students Union amadi joint non-government voluntary organization na su wakan mifam Kaching Bazar da leiba nauhan lai lampakta pangthokhe University khudakta hangdoktuna mahiroi singi punsi kallu hairi People Peace and Development Committee na su Imphal West ke area da University ki wathok loisina na ba wakat khongsat chatke Kangchup Road Lamboi Khongnang Khongdagi hauraga Uripok Waheng Lekai Tera Bazar dagi Lukram Leirak Welfare Club Community Hall da loisinke Panthoibi apun bamaya paibilup yambem na sinduna yambem gi akoibada leiba nupi singgi oiba wakat mifam ama ngasi ima panthoibi apun bamaya paibilup yambem leirak achobagi sanglenda Manipur University gi wathok athuba matamda yanaba pubira u mahiroi singgi punsi kallu aikhoi santi pami haina wakat mifam ama phamkhre Kongba Kaitel dagi ayang pali porompat lambi phauba nupi singna human gen semduna khongjang sangsinke Kongba maikaida nupi singna wakat khongjang sangsinke wangkhai ayang pali lei makaitel da sunupi singna wakat mifam chathake ngasi rally chaliba mioi kya Manipur University ki gate maya da laktuna wakat mifam sathaki University ki isu loisinduna mahiroi sing lairik tamba phanghalu haina lakhiba mioi kangbu aduga hana khongjang sangsinduna leiriba musu yauna mahiroi singi apunba khongjang sangsinduna leiriba singa nakal anida mukna bagal loinana nakal anida loudspeaker season aduna tongan tongan ba kholaw sing lausinakhe police na MU gate leiriba mahiroi singda tear gas kapna miam adu control tawna ba khotnakhe police na tear gas kapada mahiroi ahum yauna MU gi staff ani sokpadagi hospital da pukhatuna laikanakhe soklaba mahiroi sing adudi pusam Zabed Ahmad General Secretary All Manipur Muslim Students Organization Headquarter Guru Aribam Dimpi MEMS Department Longzam Bobby Biotechnology Okram Santil Staff MU Erengbam Bizendra Staff MU ni Musugi General Secretary L Kennedy na sa maga nifu mari gi makhada mi manga punba yadaba maphamda matau karam na rally laklibano masida rajniti tawriba singge achoba khut changlabra haibagi chingnaba lei masina ihawasi bulana chathanaba hotnarabra haiba khangdok minaba tangai fade haiki Imphal West da curfew thamna Imphal West ki area sida akoi gi rally lakpada thingdraga gate manung sida akoi na rally hunger strike tha amagi sang rally hunger strike chathare sida tiagas kapsin na khotan tawise yamna laibak thibani CRPF ki curfew lai na moi gi rally japata kaim thingdraga akoi na sidi jam na protest tawbada moi na thingai sikai gino asidi isu je nam thana ba beas tawbada tro asidi suya roi any form of negotiation ngasi da gi sungtaw tawroi koi MU gi Professor N Sana Tombana Fact Finding Committee da yauriba member asi Manipur University da pangthokeba Science Congress da sella na seasonaki haiba mioi fawba committee ki member oina hapsilakpa si yaningde makhoi sindoktriba makhai khongjang sangsin khigani haiki Singna Pauri Wakaldi, strike Tauri Basing Sida, Garino have to Diwari Sabidana, government side strike Tauri Basing Sida, Amukasu, Makata, strike Tauri Basing Sigi subordination, da, strike Tauri Basing the Wanzalaga, strike Tora, Haibaki Singabado, Nasiki Todos in a Pauli, Epi Pandic Chadragasudum Tamasi, Haiba Leragadi, Pazana Siang Haibi, Amasung, Nasi Relida, Laiba Saru Jareba, Adugumba, Muising the Su, Imaibel Sing the Suma, Sabchan Tambiro, Aduga, Maduki Makata, the University community, Saranda Tona Bukitamuta, Shem Saduna Lere. Amaromda thokhiba thodok adugi matangda university gi issue loisilu haina dabi tawba lakhiba singi maikaidagi ozit kauba mioi amana wafam kya thamlakhe BCC Bisona se sas lon biu aduga thawa hon biu chhatra gi punsi kansi atuwa matamda akhoi na pamdawa BC lahaloisi khoi punna lije manana thabak tawra kanda chakhotpa afaba atmosphere ma laktuna environment ma ohel laktuna akhoi chhatra gi punsi kanna bi lakwa rile ase koi miamna lana khanbi ganu chhatra singsu lana khanbi ganu chhatra kanba lakwani aduna chhatra kanba lakpada chhatra gi marum da thuppa रिलेसु थुकाइबा पाममियो खरना लाना लाउड स्पीकर सिना लाउ खोंदना मियांग रिले द डिस्टर्ब तोबसे मसि तोबिगनु
Amaromda ngasi mafam kharada satliba rally amadi wakat mifam asi BJP Manipur State Unit ka hiram amatada mari lainade haina BJP State Unit ki masan chatpa mioi amana ISTV News ka wari sanabada khanglagle karigumba ngasi gi rally asida BJP gi firal tupi amadi lengyan fi sizinaraga yauram labadi party na sabsaba thabak lokhat kani hairi Professor Waikhom Biswanath na in principal oina BC gi charge pukre ngasi Manipur University gi muta gi office ta pangthokpa pawmi singa unaba amada Professor Biswanath na Manipur University gi eki makhada mahangna charge asi lobani mahangna BC in charge gi charge logzarabasu mahairoi sing oza amadi staff singi ayaba yauraga office ta changlaga thabak tawgani University asigi community singi cooperation yaudana mahangna thabak tawbangambagi sakti leite oza sing amadi mahairoi singa supuna famina duna oirakliba phibam asigi matangda khanaba leire hojik Manipur University gi thokliba wathok asigi matangda Ministry of Human Resource Development na fact finding committee ama semlakliba asi mayak sengdabana Ministry da inquiry commission da semdok na bataksilagani mahang in charge oina puriba asigi order asi mayak sengdaba khara yauriba asi semdok na ba Ministry da official oina se tharagani haike mahang makhatana University asigi community singi apamagi matung ina mahang thabak tawgani ngasi Manipur University gi campus da Manipur Police ki kangbu amana tear gas amadi rubber bullet kapsenduna mahiroi singbu aso apan nanghankiba thodok matungda amuk hana lengak asina tawbiganu University asida phizam setpa security personnel sing changlakpa asisu tawbidana ba appeal tawkhi the pirapa potse in a charge lobo do natana aina accept tawdragadi aingonda disciplinary action law kadra adi huju phau charge logdriba khotriba gaina yam kana hangapa pot khara lei madadagi in principle da ina accept tawjai however office ta changna officiating oina thabak tawbadi ai only when akogi satrigi ojagi staff ki mayam ki consensus sama ayabe yor kan dai changjage mayam da karigma misconception ama leiba mali ngachi se vice chancellor in charge on office dai daina changaga thabak horani haidana police force mayam pura laktna thugai kukai na tawbagi phiba mama mayam na lan lawgiba mali madi dai so na tachagide Senior citizen singna handak media gi khuthang da hojik sangsiliba Manipur University gi khongjang asi handokna ba appeal tawrakhiba amadi BC AP Pandena tha ama suti lauringai manungda inquiry tawhongna ba hotna se haiba wafam phongdorakhiba adu Manipur University community na pamlibagi mayukta leibatana tana asigumba wafam asi KSA na kaidawnungda yaba ngamloi hairi University gi mahairoi singda police na tear gas kapsenduna ahenba forces na kiba thawong muta musam sumusugi ngasi fam kiba executive members singi mifam na kan na yaning da ba phongdokre CRPC gi athingba thammi haiba mafam da ima ibel singbu kanagumba saku da ba matik maya chenba singna lana lamjingduna sathahan kiba thawong yaning de state government na hojik lairiba issue asida waroshin ama purakpa yabagi lambi thidokpi na ba amasung police na ngasi sathakiba thawong aduda order tawhan kiba officer gi mathakta action launa na ba dabi tawri Professor Pande Lauthok Naba Miyam na sangsilakliba khongjang asida government na leibak miyam bu khulai oina sizinaduna kendra gi mioi sing puthoklaga khongsat chathan khiba asi issue asi na thaina ba sinba thawong ni haina Joint Students Coordination Committee na phongdokre August ki tang ahum dagi CRPC gi makhada thingba laikhiba adu thugaiduna miyang gi khongsat chatkiba asi karamba thausilno mahairoi singi punsi mangba yabagi phibam amada lairiba asi athuba matamda exam haidok na ba atopa pambai ama thidrabadi masida thorakpa afafata government na pugadabani hairi Aingi wangwada mitop changlakpa thingnanabagi matangda Jiribam da security meeting pangthokre Jiribam gi SP gi office ta pangthokpa mifam aduda Marifu Taret Suba CRPF ki CO Mari Suba IRB Taret Suba Manipur Rifles Jiri Police ki makok thongpa madi commando singna saruk yaduna pangthokhiba mifam aduna Jiribam district ta hojik oriba law and order gi matangda kupna khanake border area singda akhanaba force thamnana ba wafam pukhatnake Aingi wangmada mitop changsilakpa yaba mafam sing khangdok minakhe mifam adugi tungda SP masa yauna security ki makok thongba official singna Jiribam gi mitop changlakpa yai haina chingnaba mafam singda susatuna yengsinkhe Jiribam gi border area singda security gi akanba mawngda section tharang lokhatuna aingi wangmada mitop changlakpa thingnana ba hanadagi hena thabak kangkhatkre Politician amana soibada Manipur leibak asi mangkhigadawri bani haina hanagi deputy chief minister oyamba gaikhangam na phungdokre wafam ase thangmoiban block congress committee na sindun congress working committee gi member oiraklaba gaikhangam bu okpagi thoram da phungdokhibani langol tarung community hall da pangthokhiba thoram aduda thangmoiban kendra gi MLA KS Joy Kishan thangmoiban block congress committee gi president S Bijoy
Tagdogi President Women Forum gi G Thoibi Ward number 6 ki Corporator Gangmai Gaidon Rongmai amadi mioi kyana saruk yakhe kai khangam na Congress Working Committee ki member oina hablakliba si mahak masa khaktagi natte Manipur miyam gi yengduna hablakpani haikhe amaromda Manipur miyam na yadraba Manipur University ki VC EP Pande hauzik lairiba sarkar asina kangkhatuna thamba se laibak thibani hauzik lairiba phibam asi party gi oiba wafam natte mahairoi singi punsi kanse haibani Manipur government asina double standard oiba thabak tawduna leiba si Manipur miyam na hena khangnaraba wafam ni haikhe Isona sim sembiri matagum soiron panglon lon bado madu lebak interest oiroi mayam appreciate tawroi madamaduna ngang mada standard leina ngang hanningi madamaduna political party khara akoi mi khara khangba mi leitraba jala masak pau khangdaba mi khara la ga pepa ngang ba tai madu to hanning nakanabada mokhai chamin nari party duna adu da yang ngangi khoji phau sati somdana manipur sopaya noi hairi asomdana manipur sokadabani hairi conflicting view ni chamin nari haba sasonda leitaba mi oi khara tawding nakthokpa lai sasonda leiba leingakta leiba mi mana mado misuse toraba madudi ya na tamthi ngai oi Thangwaiban Kendra gi MLA KS Joy Kishan na Congress government ki matamda sakwa thorangi thabak kaya paikhat lami adubu ngasi di BJP na luchingba sarkar asi lakpadagi Imphal gi 0 kilometer gi manungda leiba lambi sing gari thauba yadaba yauri thawong asida singdadi kamdarung kadabage amaromda Manipur gi hauzik leiriba tongan ba issue sing Manipur University gi Vice Chancellor AP Pande sindokpagi wafam border pillar number marifu mathoi gi wathok amadi Manipur gi territorial integrity gi matangda hauzik leiriba sarkar asina kari amata tasin nadana leiriba se angappo I haiki ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯄꯨꯊꯣꯔꯛꯀꯗꯕ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯔꯕꯤ ꯑꯣꯏꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯤꯖꯔꯒꯦꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯁꯦ ꯃꯁꯤꯗ ꯍꯧꯖꯤꯛ BJPꯒꯤ ꯐꯤꯔꯦꯞ ꯀꯔꯤꯅꯣ BJPꯅ ꯉꯁꯤ ꯙꯔꯅꯥ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯡꯗꯣꯛꯎ ꯁꯥꯇ꯭ꯔꯅ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯒꯅꯨ ꯁꯥꯇ꯭ꯔ ꯂꯩꯔꯅꯨ ꯍꯥꯏꯅ ꯁ꯭ꯂꯣꯒꯥꯟ ꯂꯧꯔꯒ ꯇꯧꯅꯤꯅ ꯇꯧꯔꯦ ꯍꯥꯏꯕꯗꯤ Lairiba Sabrasina toning a Toxago was asking a toning a Toxago in a layer, Pandam. Thasigi Ahumda Musugi Mahiri Singna MUG Registrar in Charge Mutum Sam Kesogi Kwakatel Akham Lekai the Leba Mayum the Lakiba Todok Aduda Kwakatel Akham Lekai Gimera Pibis Singa Mari Lena de Musuna Lokalak Pataba Kudimakta Akham Lekai Gimera Pibis Singna Sawatani Heidi Makataba Pau Pizza Dringaida attend the break Amatang Luxury. Quick zone gidi tatatis college di mamal suma phang puding chamane yo sumang roi pista chalabnina adu suma takta superlink footing gi offer me amum pirisi di tas electric rang no sin bagum na yoti sin bayar dudi sana gi mohut yangna sin bayar I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winky's Swiss roll. Yam turabo, Punshibu, Winky something to build na. Nati chat lageba. Please, I chat lageba. Election ki matam lo badi. Adu tuma amu unaw phangaro. Asum tawna mango season chatrabada adum haina Winky's mango Swiss rolls adum phangaro khangedana National Handloom Expo 2018-19 Manipur yauna India gi mapham kayada National Handloom Expo 2018-19 pangthok charagani Kolkata da lakliba July gi tang 38 Delhi dana lakliba September gi tang 15 Manipur gi oina Imphal da lakliba October gi tang 18 amadi Nilakuthi dana lakliba October gi tang 15 sponsored by Development Commissioner for Handlooms Ministry of Textiles Government of India Sinja Langzariba Amadi Pauzientariba Directorate of Handlooms and Textiles Government of Manipur. A magic mix of chocolate and vanilla marble cakes from Winky's, the cake specialist. Amukana taram nuksari makhatab pao.
Manipur lengak na neklaga ihau hauhallaga Manipur University gi VC lauthokna ba hauriba ihau namthana ba hotnaba angakpa phawi haina okram joina phongdokre. Manipur Press Club da pangthokpa pawgi mifam amada mahangna makhatana haukiba August ki tang ahum da political party gi miut singna MU fawbatang chachage haibada athingba pikraga ngasina police na ngaklaga khongchat chathallaga MU gi oza mahairoi amade staff singa khana hallaga asok apan yawhan khiba asi laibak thibani haiki. Ilga weriba mayam su fact finding committee haiduga aikoigi judicial inquiry sing khena sing khang kone fact finding committee na arami puthok namarwe maramdi human resources government ni moina apa judge moi government le ba judge ama tawge inquiry tawne di figri wane aba ta ki wane aba ta ki tijan ba ama tawga judicial inquiry apaga cham chaba acheng putho haiba da bi mayam da miyam komaga paisang sa biraga adagi miyam gi thabak tawne haiba sing machin melaga pot piba manbi mongda wa nganghalaga miyam da jai bi thabak se masi koi kandem tawe Kumbi Kendra gi MLA Oiramba N Mangina BJP lengak na makhoi gi oibal law amadi opposition gi oibal law haina khaidok laga lengak liba asidagi aikhoi punamakna chection minasi hairi Satpatadi Satpayaro Hairaga Mashia Bakanguna Naga Chaneli I Sumna Prajana Hainabani ko Aina Haibelati ko Masin Tola Ibadi Lakai the Komi Aduga Prajana Hai David and Manatala Andalun Tina Bachatati Prithvi the Tati Andalun Tina Nabida Mutta Andalun Topo strike it struggling it a struggle Mukainaba Aduna Marala Satris in Shai Aduna Masjid democracy Bulekata and Ba Baraki Praja Prithvi Mamang the Manipur Bukali Tation Mani contain Towi. BC Sindokna ba University Community na sangsiliba ihau solidarity utuna opposition party gi luchingba singna khongsat amasat naba DC gi ayaba lobada samaga nifu mari CRPC lei haiduna satna handraga ngasi police na ngaktuna MU gi ihau gi mayokta khongjang changshin hankiba MU geta mahairoi amadi oza singa khatna handuna aso apan nang hankiba BJP na luchingba government asina punsil laga sinbani haina Congress na maral siri Congress bhavan da pangthokpa pawgi mifam amada MPCC gi President TN Hauke Wangangloi Dr. NG Bizoy amasung RK Anana ngasigi thodok adubu akan bamongda yaning na bafongdok lodana BJP na MU gi issue politicize tawre haiduna mayek sengna takle phongdokhi sponsor tobno adu di khangde rally ama pangtho e haina ekhoi tajare adu na takpadi one set of rule for other political party and another set of rule for BJP and allied party asidi very bad politics academic atmosphere lakna bahut na matamda academic atmosphere lakna bahut na radi adudi public enemy tara roidra moin haijabani independent judiciary inquiry ma tawbi hoibani judiciary haragadi madu judiciary ek amagi makhada tawrukpanina kanagumba ma sidai concern involved persons da Sri Pandi si mayam ngasi bawda ubire asuki matik masi powerful waire India government about the mabu sep tongnibagi wakalolama leibasina di ma di chumnagi aikoigi soigi retired judge amana chumnagi ordinary investigation ama tawbugi damakta di inquiry tawbugi damakta di ma lakta basu yai man Delhi da sakre suti ma piraba inquiry ma tawgudaba leirabadi suti dugi manungda headquarters Imphal dali hengadabane so that he will be made available for the assessment adu Delhi sakre Delhi da chat patabra ba hoji committee se yamna influential over me to the VC over matam sida thaidok ka thajin nga si mai matak inquiry to wori yamna free and fair over the among the inquiry to ragadi it amounts to corrupt practice lairiba central leadership ki mini hai taragadi moi ka khangna bani hai taragadi pandi save to no pandi kanno hona bani to this involvement se it amounts to corrupt practice neba nepotism ne corrupt practice neba this should be ruled out. Who is behind this politics? And high target the ngasi central ki BJP mayam sing politically
protect tawraga thamda mioi se ngasidi sengi isini aina thamjaning ise Amaromda ngasi MU gi academic atmosphere hanagum hanjin hallu haiduna satkiba khongsat adu BJP na luchingba government asiga hiram amata damari leinade haina sarkar gi wangangloi information minister TS Biswajit na phongdokle mangna makhatana khongsat asi BJP na luchingba government asina insillaga tawbani haina social media amadi political parties singna phongdokliba asilai thibani kanagumba kharana government asibu lana uhannaba semjin sajillaga haiba thawongni hairi Lady post da kogi social media da karida chai thori post ju nakal amarom da amanangam na ba amadana amanangam na ba ngangna bani ana ai admaina dum thamjage masi supporters tawna ba duga ngasi gi leire iba post si sumna kaki akogi MU gi leire post da akoi thugai rege yang khare ge habe gi nate larik tam do koina phangtra ba tha ani hela ba strike se akogi yasanna ba pubira o haidana sarkar da su iba koina paw play card jingna chingba koina u phangi aduna de hare punamang si sarkar da su amadi sadar ke marak sida leiri ba praja jingna thogle har kanda yana ba purukna bagi peace really oramgadra haibasi akhoi su jingne Manipur Sarkar na paumi singgidamak yaifa thaurang oina paikhatpa Manipur State Journalist Welfare Scheme gi makhada Directorate of Information and Public Relations sakhanglaba paumi ahum da sel gi mateng pangkhre sanjen thongda leiba IPR Minister TS Biswajit ke quarter da pangthokpa achamba thoram amada scheme asigi makhada ISTV gi Churachandpur ge senior correspondent oiramba G Munthangi imung manung da lupa lakh ani MS Journal gi sub editor Nepram Tombi gi loina bilayang badamateng oina na lupa lakh ama amasung lamka post ke editor Thangzalian lengnaba lupa lakh amagi senfam khusinakhe Minister Biswajit na anava government asina ahing nungthil naidana thabak tawriba paumi singe awaba da mateng kharadang oirabasu pangnana ba scheme ase haudokpani haike Minister in charge of the Queen of Tamjivadi, a Queen Power Form, Matamda, Karigumada, Queen imbalance of a posse, a quick projecting Equida, Sarkar, Amusupan, Baman Oibanina, Adona Queen Masi Yang Chandabra, Natragamasi, a quick gap like Bigira, Habi, Kanan, with Machagam, Ore, Aduna, Quay detaching, a Dugaliba, Palmishing. Aku ni set pada awal nungai ba mayam thengna ka jumadu aku ki pau phoduk nerga nungai tabal lerga shu aku department gi through the aku ki pau dam bire har kanda aku ki nakna aku yamna balance oiba duga yamna accurate daiba pau jing phumino gi dongta ai gi ngasi gi function asiga mari lena ai tanja lauduna haija hori Uripok Nauremthong Khulem Laikai dagi Makhura Hatpa Khulem Jiten ngasi Serap Court Laiba Chief Judicial Magistrate Imphal West puthokre court na Khulem Jiten bu numit 15 ni judicial custody da jail da thajankhre CJM L Tonsing gi court ta police na Khulem Jiten bu ngak senduna puthorokhe mahakpu puthorokpa matamda nupi kayana court ki akoibada mahakpu ahakpa serak pige dabani haiba dabi tawkhe Khulem Jiten bu court manung dagi puthorakna bu hotnabada Manipur police singna awaba oikhe yamna kan ngak selaga Khulem Jiten bu Manipur police ki bulletproof gari manungda puduna satke Khulem Jiten bu puthorakpada yamlaba nupi singna phuba saiba tawna bu hotnakhe Manipur University ki wathok waroishin puraktrabadi lagliba August ki tang 9 gi ahing nongyai dagi tang 10 gi ahing nongyai fauba pung nifunipan gi general strike ching gi district sing da satharagani haina all tribal students union Manipur gi Tribunal General Joseph R na phongdokre singmairong da leiba atsum gi administrative center da pangthokiba paugi mifam amada mahangna makhatana MU gi oja sing na satharak pakhongjang asi handokpinaba ngasi numidang pung mga fauba matam thakibani adubu thabak oina onthoroktabana tang 9 fauba matam piraga tang 9 gi ahing nongyari khongjang changsinna ba chingi furup punamaki mahairoi lup singaloina na general strike kaunana ba firep lawrakpani masi fauba da tarak trabadi matam kaktaba economic blockade yauna hena kanwa khongjang changsingani haike administration gi oigera government gi oigera oja gi oigera adudo akoina loinamak makha under pilo akoina consider tawtabida Sadar gi punsi career kandaba yade hairaga akoi education junction ba horani all the tribes district student and apex student body demands that the university be open immediately haibase ultimatum by this evening kung mga pau hayukimni siya hangak tarbadina we are going for an agitation for 48 hours total ban in the hill district of Manipur. We will start from 8 midnight
till 10 midnight. Nagagi political solution purakpada Manipur ge stakeholders sing tana dana purakpa yaroi India lenga ki mute sing bu yaning da utuna August ki tang nipan dagi chingi district sing da pung kun mari gi total shutdown gi khongjang sangsilagani haina kuki inpi gi wangang loi somin thang dongel nanga si kuki inpi da pangthokpa paumi sing ga unabada phongdokre mahang namakha taraduna Manipur da lediba asi mioi kanglup kayani masida naga khaktagi political solution purakpana kanaba fangloi kuki sing na masa ge identity amadi right amasung ahalaman sing na thamlamba lam kanana ba lepli haiki. Central government should take into consideration the interests of all the stakeholders, say the Meitei, the Kukis, and the Nagas as well. Only trying to solve the political problems of Manipur, only with the Nagas can never bring any peace in the northeast region and particularly in Manipur. And the 8th of August, there will be a total shutdown in all the Kuki inhabited areas in protest against the central government's lackadaisical attitudes in bringing amicable solutions to more than 900 innocent Kuki civilians that were slaughtered by the NACN and displacement of more than 1 lakh of Kuki peoples and uprooting of 360 villages. English singani ga kunithoi fawgi manungda farmers singi income double oihannawagi pandamda nongmagi oiba sensitization program amang ase district agriculture officer Imphal West na sinduna Kanto Sabal da leiba ima Tamai Rembi mandap ta pangthokre thorum aduda Manipur Sarkar gi additional chief secretary Letkhogin Hauke agriculture gi director TS Rajendro district agriculture officer Imphal West A Nabakumar district fishery officer Imphal West TS Imobi amadi Khurkhul gram panchayat ke member Laishram Ongbi Khemaswari leimana maruoiba mithunglen sing oikhi thorum aduga mari leinana laumi singda hidaka pada sizinagada sprayer pump ahongba mamalda piduna yenthokhe Agriculture ki director TS Rajendro na climate ki ahongba kaya lakpa maram na labukta mahai marong thabada awaba kaya lomi singna mayok nari awaba asi kharadang oiraba sukok na ba haiba pandamda sarkar asina scheme kaya implement tawduna thamle hairiba scheme singa silomi singna mari leinaba department ki officials singa unaduna matau karamna pothok marang kaina puthokadaba ge haiba tana fai awareness amadi atai training program kaya pangthoktuna Manipur da chathok hengan hanna ba aikhoi puna hona minase haiki Manipur University के वाइस चांसलर इन चार्ज मथौ तौहल्लु महैरोई सिंगी कैरियर कल्लु हाइदुना कोंगपाल इरान फम अमसुंग पोरोमपात थवान थाबा लेरक अमदी खुराई कोनसम लेकाई दमियो क्याना पीस रैली सटख्रे मणिपुर यूनिवर्सिटी के वीसी इन चार्ज थबक तौहल्लु एमयू अमसुंग मसिदा एफिलिएट तौरिबा महैरोई सिंगी कैरियर कल्लु ओजा सिंगनसु महैरोई सिंगी खंदुना खोंगजंग हंदोकपिउ अमदी महैरोई लुप सिंगना इशू असि लाना पुथोकना बसिनबिगनु हाइबा प्ले कार्ड क्या सिजननखी Lamdam ama saukhat hange hairabadi health education sports amadi connectivity fakat han basangi haina forest minister TS Syam Kumar na phongdokre wafam asi poirei khongjilda nauna saba thambalnu youth club ki sanglen sangabagi thoramda mangna phongdokhibani thoramadu da social worker ke zadumania amadi lamdom adongi masak naiba mioi kya su saruk yakhe minister Syam Kumar na makhatana naha singbu afaba wakhalon chalhannabagi damak sana khotna ba amadi watana pham sangat pham sangi ngasi sangariba club ki sanglen ase awaba wakhalon puthokna ba afaba wakhalon puthokna ba lambi da sizanabiu campus asinding thina haira thaduna tungi mirol gi kana na ba pibi na ba hona biu haiki school ma lai lagadi ma club sangle ka biyaro club sangle lagadi ma play role ka biyaro ana lai ka biyaro ade agriculture ki phone lai ka biyaro hai bi panam da ngasi di Urugungi kunda dengan jaga-jaga MLA lo area dengan handagi cuma klub sama saduna koi ground ni naga kita sangari Kakching Wari Koigoi Community Hall Works Minister TS Biswajit na sangakre thoram aduda Kakching Kendra gi MLA Waisur Chandra Wangjing Tentha Kendra gi MLA P Brozen Kakching Municipal Council gi chairperson Naurem Sanjit Kumar Susaruk yakhe Minister Biswajit na mamangi government kumna paisa thadaraga thabaki khongjal isasatna leiramba adu anauba government asina thabaki khongjal yangsin badagi anauba project ya thadabirakle Burma Sugunu Lambi ki Kakching Kaichel Maya da Sekmai Turel Mathakta Sariba Thong Anauba ma Sanana Bohonaragani Haike Sahi Khaya Thabak Tawraklaba Zenims ki Senior Residence Demonstrator Singbu Institute Asigi Pham Lawbada Priority PB Daba Amasung
line of promotion thamdaba pendaba phongdoktuna ngasi nongmagi oiba casual leave lawkhibadagi senior residents Dr. Singh mathok tawkhidre director Dr. T.S. Bhimoga issue asigagi matangda wari sanaki adum oinabak nakal anina yanabadi laikhide demand sing asigi matangda Dr. Dependrana matam kuina Jenims thabak tawraklaba phawba senior resident singbu Jenims ki fam lawbada khudong saba pidana lakli experience lairapa qualified oiraba singbu khudong saba pibina ba khongjang asi sangsin bani haiki रेगुलर होइना हेक हॉस्पिटल जा होबा मतमदे थबक तौजरपनि हुजि फावबदा अखोयगी दमकता प्रायोरिटी कामता पिबिदबा एनी पोस्ट अमा प्रमोशन की लाइन ऑफ प्रमोशन सु लेतबा अदुई दमकतनि अखोयना ngasi mayam changaga ihom खतंग सागल अखोय सु अमतंग फेक कमाइना लेगिदोनो अदुगी दमकतनि अखोयना ngasi तौजरिबा कनुसे RIMS की डायरेक्टर डॉक्टर T.S. Bhimona पाउमी सिंगदा जेनिम्स की डेंटल कॉलेज ता हंदक असिस्टेंट प्रोफेसर तरा तरत लौबगी फल हाइदोकपदा डेंटल कॉलेज ता थबक तौबा डेपुटेशन दा लैबा मियोय मंगा अमदी कॉलेज असिग रेगुलर अमा यावदे हाइबा असि पोस्टिंग असि डायरेक्टर डायरेक्ट रिक्रूटमेंट नि हाइना एडवर्टाइजमेंट तौरगा हापनी मसिगी मनुंगदा सब्जेक्ट एक्सपर्ट ता खुदोंग साबा पीबो ओइना मापन की मनुंगदा तरेती मपानदगिनी जेनिम्स के सीनियर रेसिडेंट्स हुमफुद्रा तरेट की मनुंगदा कुंठा मंगादी पोस्ट ग्रेजुएट डिग्री पाइरबा ngaktani मखोय असिस्टेंट प्रोफेसर की एलिजिबल ओय अदुबु असिस्टेंट प्रोफेसर कुनमंगा कौरगा लैरबदी मसिदा मखोय कुंठा मंगा मक हापदी ngamdabana तौबनी अदुबु मथक थोंबसिंगदा तक्सिली अनाबसिंगी येंगलगा थबक तहंजिनबियो हाइकी भाप तानरगा ngasai paw ma ingonda piragadi ngasiगी अथेंगबदरा हयेंगी अयुक्तरा प्रिंसिपल सेक्रेटरी की अपॉइंटमेंट अमा लौरगा मागा लोइनना अखोय भाप तामिनना फमिनरगा गवर्निंग काउंसिल दा पुथोक्तुना मोइगी इंटरेस्ट मोइगी प्रमोशन की स्कोप सी यारिबा मखै फुलफिल तौनबा हाइबदो अखोयगी जेनिम्स की अथॉरिटी की साइड तगी कन होनजरे जुन मंगा दा मई सेमदा पोस्ट तगी तारकपदगी मखोंग अनिमक लेंगबो ओटपा ngamdraba मियोय अमा सेल लेतबदगी मखा ताना लायिंग ngamdabana जेनिम्स तगी मसा मथंदा डिस्चार्ज तौजखरे हाइरी तमेंगलोंग डिस्ट्रिक्ट की सीताखुलदगी लिमखोसै बोलसम MSPDCL की मखादा लैबा क्वेस्ट की लाइनमेंट ओइबनी सीताखुलदा मई सेमलिंगैदा खंगौदना मई थाजिलकपदगी तारकतुना कोंग अनिमक लेंगबो ओटपा ngamdana लाकपनी लिमखोसै की लोइनबी ngamnai खोलना अनाबगी फिबम असि यामना लुबा लेंगबा ओटपा यारोय हाइबदगी मखा ताना लायेंग बंगमलरोय हाइबदगी डॉक्टर दा हाइजरगा डिस्चार्ज तौहनबनी मरी लेनबा अथॉरिटी अमदी गवर्नमेंट की माइकैदगी मतेंग अमता फंगदबना खुदोंग सादबा असि मायोकनबनी KSO टेक्नोपल डिस्ट्रिक्ट ने मतेंग पांगबिरंबा नुआइबा फावी हौजिक लैरिबा फिबम असिदा पिकलिबा मचा अनि करमना योकनी हाइबसिदा अवाबा अमा ओइरे हाइरी लिसिंग अमगा चमापन निफु मंगादा जापान के हिरोशिमा अमदी नागासाकीदा बोम अनि थादादुना सिटी अनि असिबु पुमतुम तुमहनखिबा नुमित असिबु हिरोशिमा डे हाइना पालन तौरी ngasi इंडो जापान फ्रेंडशिप एसोसिएशन इम्फाल ना सिंदुना थौरम असि मणिपुर प्रेस क्लब तसु पांगथोखि पृथ्वी की अनि सुबलांजाव लोइसिलकपा मतम अदुदा जापान की सिटी अनि असिदा थादाखिबा एटॉम बम अनि अदुना मियोइबा कया सेहनखिबा कयाना सोइनाइहनखिबा अमदी आवाज सैथेंग नंखिबा कया की फोटो कया थौरम पांगथोकफमदा थेतुना उतखे ngasi की थौरम अदुदा इंडो जापान फ्रेंडशिप एसोसिएशन की हानि की प्रेसिडेंट एल मंगीना बोम थादखिबा अदुना मरम ओइदुना जापान की सिटी एनी असि पुंगतुम तुमहनखि अदुबु ngasidi मालेम की चौखलबा लाइबाक सिंगा सांगदमनबदा जापान मांगजिन थारी जापान मचा सिंगना मराइबाक निंगबा लिंगजेल मानबा असिना ngasi पृथ्वी की म्याम ममांगदा चौथोकना हिंगबा ngamli ngasi जापान दा थोखिबा नुमित असिगा मरी लैनना शांति पुरकनबा थौरम पांगथोकले मसिना पृथ्वी दा लान लेपलसी अखोय शांति पामी हाइबा मैसेज पीरी हाइखि AIPSO ISCUF PWA amadi IPTA Manipur State Unit nasu humphudra mari suba Hiroshima numit thoram Irabot Bhavan da pangthokhi thoram aduda PWA gi President L Romesh Chandra PSI Manipur State Council ki Secretary L Sotin Kumar CPIM ki Secretary KSA Santa IPTA ki President Dr M Narasu saruk yakhi Red Hill Lising Ani Samapan Kuntaruk IN Japanese Reception Association na su Hiroshima Day Thorom Maibam Lord Paching the Labor Japanese Memorial da Pangtokhe World Breastfeeding Day Thorom Home Science Association of Manipur Amadi
Lyric Institute Nursing Sangai Proga Kusamnadana Institute Asida Pangthokre Thorum Aduda Home Science Association Ge President Ais Anuradha, Secretary Dr. K. Solochana, Lyric Institute of Nursing Ge Principal K. Saroda Susar Byakhe. National Sports University की मतंग सेम खिबा National Sports University Harau Health Protection Committee na MLA Ais Dingoga loinana ngase Chief Minister unaduna University asi mapung fana saduna thabak paidriba fawba atopa mafamda department lingdana bataksin khre committee gi mute singna Delhi satuna takshilubugi matang su Chief Minister da pawdambaga loinana Chief Minister da su memorandum pishin khe Chief Minister gi maikai de committee gi wafam madu thabak oina pangthokna ba honagani haibagi thazaba pirakhi hairi. Katan amasung silkta dyeing amasung printing gi oiba tha taruk sathagadaba certificate course ama lamboi khongnang khongda leiba Manipur Textile Processing Institute ta haukhre Directorate of Handloom and Textile na sinduna pangthokhiba course asi hawdokpagi thoramda lamli kamai Deputy Director E Ziten amasung Manipur Textile Processing Institute ki OSD K Kumar Jesu saruk yakhi. ROP lisingani gatara added school ki oza sing dasu Chana Hanbinaba, Manipur Government Adat School Oza Singhi Oiba Mifam Amana Warep Laukre, Bisnupur District Government Adat Elementary School Teachers Association Sinduna, Laishram Kulem Laikai Community Hall da Pangthokiba Mifam Aduda, Oza Singhi Hangduna Leriba Pam Sing Atuba Matamda mention Binaba Amasung Pension Scheme Chana Hanbinaba Su Warep Lauki. Marakatna Atenba break Amagam Luxury. Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Hakchangi labor solakpadagi puju singaktaba, hakchang choktarba, tumba chaba yaraktaba, khong haba nungarakba singidamat, amatta ngaraba upaidi, Jolip syrup, amasung Jolip capsule burchan minisinabiyo. Why try hard? Blue Sense London by Design store now open at NGS Building number 78 Changangai Airport Road, Imphal. Contact number 7085916280. Nati chat lagi ba? Please ay chat lagi ba? Target kasi yan ano ikrabadi ito ma. Amo hanong nagpunglaro. Asum tong na mango season na chat krabada. Adung hay na mungkis mango sushi adung panglaro. Kangiya na. I think we should run at once. Winky's Swiss roll. Am turabo bunshibu winky samtadi piudana. Amukana taramlak cheri makhata pa. Trinity Public School Mongsangai gi handai class 10 gi parikha da mark wangna fanglakpa mahairoi sing pungning thogotpagi thorom ngasi school asigi campus ta pangthokre thorom aduda MLA Subhash Chandra Amjugi Hanagi President W Samjai Wangoi gi JEO Yumnamsa Hem Sandrana maru eba music oina saruk yakhe school asigi oza ma sumahairoi singi mama mapa singna kan honabadagi aphaba mahairoi puthokpa ngambani haina school gi principal M Inau Tombina haike Lubananba numit ka mari laina na Bisnupur District ki Tabul Gram Panchayat Tarutananba Gram Panchayat ama uhenna pandamda changsilakpa handak sahi oina tara mangarak suba Tabul Khungangi lairiba club singna konba lekai sing Lubananba sangdamnaba lamtu sembagi thabak sathakre Tabul Welfare Association na Tabul Gram Panchayat ka khusam naduna pangthokliba changdamnaba asigi matangda association ki General Secretary Thoksom Bidana Fongdorakpada Lubanan bahaibasina pungning wakhal amadi haksang sengbata natana amot akai singdagi poklak palaina tina kaya ngakthokpani haiki Kumbi Police Station ki manung sanba Kumbi Hautak Tamfa Khunau dagi chahitara mangarom tangai riba Kumbi Setupur da leiba YP English School da class 10 tamba mahiroi ama school adugi manakta thori yanuna siramle hairi mahak school aduga naknana leiba boarding amada leibani ngasi nongalakpada mark siduna leiramba mi khrana thengnarakibani hairi Kangpokpibu district ama oibagi mapung phaba matik mayai
पीदबगी मायोक्ता कांगपोकपी सिविल सोसाइटी ऑर्गेनाइजेशन सिंगना ऑगस्ट की तांग मापन के अयुक पुंग तरुक तगी मथंगी नुमिदांग वायरम पुंग तरुक फाउबा डिस्ट्रिक्ट असिद टोटल शटडाउन तौरगनी हाइरी KSO कुकी वुमेन यूनियन वाइफे स्टूडेंट्स एसोसिएशन गांगते स्टूडेंट्स ऑर्गेनाइजेशन कांगपोकपी डिस्ट्रिक्ट चीफ एसोसिएशन यूनाइटेड वेलफेयर कमिटी गोरखा स्टूडेंट्स यूनियन चिंगबा यावना कुकी इनपी कांगपोकपी मिटिंग मखादा अपुनबा मिफम अमा KSO सदर हिल्स के ऑफिस ngasi pangthoklaba matung khongjang asi sangsinaba warep lawkhibani government employees singi tolop DC कांगपोकपी ने implement तोहलु district असगी police jurisdiction rationalize तो SP दा DDO की power सिनौ ZEO कांगपोकपी की मखादा utilize तौखिबा ओजा सिंह हलहल उ हाइना दाबी तौरी CSO कांगपोकपी की क्वांगांगलोय थांगमिनलेन किपगेना पाउमी सिंगदा issue asida mamangda khongjang changsinba laikhrabani ajubu government na thajaba पीबदगी हंदोखिबनी गवर्नमेंट ना थाजबा पीखिबा थबक ओइना पांगथोरक्तबदगी असिगुम्बा खोंजंग असि संगसिनबा फिरेप लौबनी खोंजंग असिदा मेडिकल अमसुंग मीडिया दि कोमथोकनी हाइरी PM of 10 August. During this time, no shops or establishments will be open, and within this period, if the government do not meet our demands, our legitimate demands, there will be further sustained bunds and blockades in the district. Swast Sarvekshan Gramin None District की ओइना DC ऑफिस नोनियादा हौदोखरे मिनिस्ट्री ऑफ ड्रिंकिंग वाटर की मखादा नोने PSC डिवीजन असिंदुना पांगथोखिबा थौरम अदुदा DCS वर्संग AE समदांगलुंग डिस्ट्रिक्ट लेवल ऑफिसर सिंह अमसुंग मियाम गी लुचिंगबा सिंह सुसरुक याखे इंटीग्रेटेड पेस्ट मैनेजमेंट खरीफ क्रॉप की मतंगदा नुमित निनी की ओइबा ह्यूमन रिसोर्स डेवलपमेंट प्रोग्राम अमा नसिदगी नोने डिस्ट्रिक्ट की लुंगलई हाइरगा खंगनबा Pinjang Village the Haukre Central Integrated Pest Management Center Infal Directorate of Plant Protection Quarantine Storage Ministry of Agriculture and Farmers Welfare Government of India na sinduna pangthokhiba program aduda IAR amadi Kaugi expert kyana resource person oina saruk yakhi Kharif crop ta pest management ki kanaba sing farmers sing na macha khaina takhi लिसिंगनी गतारा तरुक की जनवरी की तांग मई थोखिबा युहार हाबा अदुना अकाय अतोय थोगन खरबा बिष्णुपुर केंद्र की मनुंग लैबा उपोकपगी अवा अना तारबा इमुंग खरदा सरकार न पिरकपा सेनफम विक्टिम ओइबा मसा के अकाउंट की मसा खंगंदना पैसा लौथोखरे हाइरी उपोकपिदा लैबा नोंगदा लाइरन पाखंगबा लाइबुंगदा पांगथोकपा मियाम की मिफमगा लोइनना पाउमी सिंग उनबदा विक्टिम ओइरबा KS रोबिंद्रो न फोंदोरकपदा महा की युम सोखिबगी मतुंग इना मपागी अकाउंट की लुपा लिसिंग मरीफुद्रा मंगा सा मसंगलकलबा मतुंगदा मियोय खरना मपागी सोय लौखरगा लुपा लिसिंग मरीफुद्रा लौथोकलबा मतुंग लुपा लिसिंग निफु मंगा खकपिरमखि विक्टिम ओइरबा मियोय खरगदि लुपा लिसिंग मरीफुद्रा पिरमखि अतोपा मयुम सोक्तबा इमुंगदसु हाइरिबा सेनफम असि पिरमबा यावी हाइरी पावगी मिफम अदुदा सरुक याखिबी तमोलिनी कौबी नुपी अमना फोंदोरकपदा महाकी मयुम सोखिबगी अकाउंट पैसा कया संगलकपगे हाइबा येंगे याखिदे महाकी चाक्संग युहार हाबा अदुदा सोखिबदगी MLA की एजेंट नि हाइबा मियोय अमना सुपनतगी लुपा लिसिंग अहुम चनी पिरमबा लैखि महाकी बैंक की अकाउंट स्टेटमेंट लौरुबा मतमदा युहार हाबा अदुदा पिरकपा लुपा लिसिंग मरीफुद्रा मंगागी सेनफम कनागुम खरना लौथोखरे हाइबा खंगबा ngamle haiki United Development Club Upokpi के सेक्रेटरी सना तोंबना हिरम असिदा मरी लेनाबा सिंगना थिगटपिदुना अवा अना ताराबा सिंगी फंगफम थोकपा सेनफम अदु सुना फंगन बियु हाइकी तोंबाइसी अखोइगी माइकैदगी यावजनिंगदे अदुगा यारि मखैदि हायर अथॉरिटी मसी येंजनबिरगा खर थुना असेंग बलंगा लंजिंदु खोगी पुथोकबिरगा हाइरिबा फंगफम थोकपा विक्टिम द फंगफम थोक मागी अमाउंट जिंजा अथोब मतमदा फंगन बियु हाइबसी क्लब की साइडगी हाइजन धनमंजूरी यूनिवर्सिटी की अहानबा सेशन अगस्त की तांग निपान दगी हौरगनी हाइना रजिस्ट्रार की चेरोल अमना खंगलकली Kada Social Welfare अमसुंग टाउन प्लानिंग डिपार्टमेंट न पुनः सिंधुना ngasi North AOC दा लेबा kada के ऑफिस कॉम्प्लेक्स दा तरेट सुबा पे इंप्लीमेंट तौगदबनी हाइदुना वाकन मिफम पांगथोखरे M2 अमसुंग MGO की अपुनबा JAC की मखादा फमखिबा वाकन मिफम अदुदा JAC के सेक्रेटरी खुमुकचम कुंजेना तरेट सुबा पे पीबगी मतंगदा मणिपुर सरकार के ऑर्गेनाइजेशन अमगा यानखिबा अदु JAC असिन चनबा यारोय हाइना खंगनबा लैखरे लोइनना पॉइंट कुनिथोय यावबा मणिपुर सरकार दा पिसिनखिबा मेमोरेंडम अदुदा यावखिबा वाफम सिंह खनबा तौदना थोरखिबा ऑर्डर मरम सादे गवर्नमेंट ऑफ इंडिया की अनौबा रूल्स अमदि रेगुलेशन अदु खंगदना मीडिया दा फोंदोरकपा वाफम लाइबक थिबनी हाइखे हौजिक सानबगी पाउ अमुक लौबिरसी सानबगी पाउ पिजरी
Ziribam Sathariba Taramanga Suba Sandam Inunganbi Memorial Mini Boys Under 13 Football Tournament King Asisana Kiba Match Ta Mokamlung FC na SDM YC Zirigatpu Goal Taruk Ahum Damai Tiba Pikre Ani Suba Match Ta Sunrise Club Kadam Talana LEC Babu Parabu Goal Manga Ani Damai Tiba Pikhe Hyderabad Sathakiba All India Sub Junior Ranking Under 17 Mixed Double Badminton Tournament Manipur gi Pia Konjengbam amasung mahaki lamba Tamil Nadu gi Achuta Bitya Rauna Runners up ki title fangkre Priya Konjengbam Moirang Fairenbam lekai dagini Makha taba sanabagi pau boyai ning thousand dagi phangbigani All India Tennis Association gi miyang makhada Manipur Tennis Association na sinduna ngasi dagi Lampenpat Officer Club ki tennis complex sa Manipur, Assam, Tripura, West Bengal, Karnataka amadi Tamil Nadu state taruki nupamasa tennis sanoi kunmari na saruk yaduna sahi trani thoi makhagi nupamasa amadi nupi masagi Aita Tennis Championship Series haukre Championship asida Manipur gi Aswaji Senjam, Karnataka gi Gavin Wahengbam, Assam gi Bet Aditya Kalita, Manipur gi Neeraj Thoksom, Manipur gi Rajiv Kumar Tongbram, Assam gi Antarik Tamuli, amadi Assam gi RN Borha quarter final sangkre ngasi sanakiba match singda Manipur gi Aswaji Senjam na Tripura gi Toijilang Deb Brahmabu set ani sino taruk sino Karnataka gi Gavin Wahengbam na Assam gi Rian Kasipu set ani sino taruk ahum Assam gi Bet Aditya Kalitana Tripura gi Kristal Sarkar bu set ani sino taruk ama Manipur gi Neeraj Thoksom na Manipur gi Kaisam Rio bu set ani sino taruk sino Manipur gi Rajiv Kumar Tongbram na West Bengal gi Saradip Manjudar bu set ani sino taruk mari Assam gi Antarik Tamulina Assam gi Sandogyati Pathakpu set ani sino taruk ama amadi Assam gi Aryan Borana Assam gi Almas Ibon Ahmad pu maitiba biduna quarter final sangkibani Commonwealth Fencing Federation na senduna mamang thagitang kulhumdoi digi kuntra phauba England gi Newcastle da pangthokiba junior amadi cadet Commonwealth Fencing Championship na India team da saruk yaruba Manipur dagi haukiba fencer Singkham Zeli amadi Sukham Ningthauba ngasi Imphal gi International Airport tholorba matungda United Progressive Adult Association kyangwina haraukte amna opagi thorom pangthokre thorom masida Paradise Academy gi principal KS Ibohol social activist TS Devananda Army Boys Academy Pune gi fencing coach Subedar KS Surjit All India Football Federation gi referee instructor Jadov Chandra Haubam amadi hana associate professor oiramba K Momon Sur saruk yakhi pangthokiba championship aduda Kiamgai Mayai Lekai degi CIS Sarad amadi CIS Ayingbigi masanupa Singkham Zelina cadet EP team the goal Kiamgai Khoirom Lekai degi S Manihar amadi S Debalagi masanupa Sukham Ningthaubana cadet junior gi foil da silver amadi bronze medal laukibani medal loraba fencer singda silli langliba singi maikai digi asam khudot port sing piduna pongning thawatki Ya school kendra kangkhutna singjamai kendra kangkhutpu mathiba piduna marishuba waikhom gambini leima memorial kendra wise likam knockout kang tournament ki final sangkhre Manipur kang association gi mieng makhada jotin waikhom ni sponsor tawtuna mamang thagi tang taramathoi degi kangkhut taramathoi na group mari thongna khaidoktuna laijing ning thau kangchang thangmai banda sathariba tournament asigi ngasi sanakiba ahanba semi final match sa ya school kendra kangkhutna singjamai kendra kangkhutpu panjil kunthra mari taramanga ta maithiba biduna final sangkibani tournament asigi ani suba semi final match hayeng khundrakpam kendra kangkhut amadi sagol bal kendra kangkhut sanagani toramba adu organizing committee gi khudong chadabana maram oiduna tha sigi tang nipalda sanaragani All Manipur Gymnasium Welfare Association gi mieng makhada Bodybuilders Association of Thawbal na sinduna lamding ikop ning thau laibung da pangthokiba manga suba Mr Thawbal amadi ani suba man fitness bodybuilding championship ki senior gi title lamlan ba gym yaripo ki kaisam mizel na lokre contest asigi junior gi title na RFA Thawbal gi W Sanjoy na taki men fitness ki title na KB Gym Nongangkhong Thawbal gi N Dayanandana taki
Thagachari Boyai Ningthozam, housing a sinong Magyoiba, ay ngasagi pau amuk lobirase. Environment Director tiki pangkiba nga sigoy kiba ingas hama di nujugi pauda kwaidiki sa kiba Celsius degree kunma pol dasmik yang kini toy kwaidiki ingba Celsius degree tarataruk dasmik humputra mga nuksita yaw wising manil gisang maximum dasada Manipur tarani pol dasmik mari minimum dasada humpuni pol dasmik humputra ni toy oiki sige nong sugi bakisang taramari dasbik humputra mapal millimeter ni. Losilak pada maru ibapaw amuka hanap pizari. Manipur University wathok athuba matamda losillu haina jinggi lamyaw na pak sa nawakat kong satkre. Manipur University ki gate khong chat liba singa University ki mahiroi singa chawna ungkhatna kre police ne tear gas ka pada mioi manga aso apan nangle ain gi wang mada mitop changlak pa thingna na bagi matang da jiri bam da security meeting pangthokre amadi politician amana soibada leibak asi mang ki gadori bani haina hana gi deputy chief minister oiramba gaikhangam na phongdokre ISTV na pizza pau matang asida loizare mideng tabiri pasingbu amuka hanak kurumsari.